COVID-19 Lightjet Ngauthokpada Mating Oinaba Thangwiban ACG Relief Camp Ahumdang Ase AC Asigi MLA Case Joykishan face mask Amadi hand sanitizer Shing Yenthokpa Houkhre Khuyathok da Leiba Tombisana High School da Hangba Relief Camp da Pangthokpa Achamba Thoram Amada Thangwiban AC da Leiba Relief Camp Ahumge inmate singna sizinaba face mask amasung hand sanitizer Shing Yenthokhe face mask amasung hand sanitizer Shing Yenthokhiba aduga mari leinana MLA Case Joykishan High Mi kung na laiba Manipur gumba apipa state da COVID-19 lightjet ki zaithang ase aduki matik chawna fangi maram aduna lightjet asi ka hina sadurakchingai da lohofam thokpa jasin tharang sing lokhotpagi tangai fadaba lai wakhalon asina mang tharaga thangban isi manung da laiba relief camp ahum da face mask amasung hand sanitizer sing ase Yenthokpa hobane khongthang ase relief camp ta hana paikhat pa hobagi maram de IDP sing relief camp ta laibagi maong ase yamna kungna amade yamna chinba maong da laibane Asigumba pibum asida COVID-19 positive oiba yarok lambadi hena sathiba pibum ama mayok narapa yabagi oithokpa lei maram aduna ngasi mahakna paikatliba khongthang asi atopa relief camp sing da su paikhatpa chungane masida mari leinaba DC amade relief camp chalairiba committee singna akhanaba mideng chakhanige Thangwiban AC gi oinade COVID-19 lightjet tagi ngakthoknaba thabak thoram sing mari leinaba department na tawraktrabasu mahakna angamba thodang lawgani haina MLA Joykishan na phongdokhe mahakna makhatana hai haukiban nongmanini asida Manipur da su sabagi chang ase aduki mate wangkhalakle oirakliba pibam ase thengnage hairabade miyamna umang yukhatpagi thabak thoram sing paikhatpa mathau tai Thangwiban AC gi oinade ngasidagi Tombisana High School da u thabagi campaign chathaba haurakane thorang ase makhatana AC asigi tongan tongan mafam da su paikhatkane maduda changadaba pupnawak mahakna puthokane campaign asida yawningba AC asigi club amasung organization singna pau phawrakpa yagane Amaromda handak Air India ki flight ama Ahmedabad ta kaikhiba aduda Manipur dagi cabin crew ani yaukhiba adu tasengna nuaitaba fawi makhoi ani gi thawaina lairamnal da ingna chingna leiba oira sano loinana imung manungi awabada su saruk yari haina MLA Joykishan makha tana phongdokhe Akoi mi kungna taba jaga hairagati IDP singna laiba relief scheme singsi adum kungna taba jaga ngatani aruga yengjan besu kar kadum watpa mi ju phamung amaga amasu loi nakshana laiba mi se adum amaga am samna banina mi amma masigi anab syaru puta loina mak shopninga barakpa aru masi section thorangsi lokhana basi concern medical department na thuna lokhana ningi aigi site gi su ai MLA moin thangwi bandal laiba relief camp singki inmate singna sina naba akoi sanitizer aduga face mask suji ay yenthokjaragani thaimana relief camp ahum ni leisi IDP singna leiriba relief camp sing sidi immediate attention han penjani lekai leiriba CSO volunteer sing mam janglaga kari kaida boya bukal legi haidu any preventive measure document am loction minasi aru thamaiban gi ona di relief camp ahum sigi masigi corona gi preventive measure gi daka lebising to medical department to draga su aigon datam haibir oi adum pangba yabam pangsage na asim tang ai thamjage